Education S Department की मियंग मखादा नौना साबा खुराई कोई Junior High School असी कोई खुराई MLA सुसिंद्रो ना अमदी महाकी लोइनरिबा टीम सिंगना लागा कोई GCB प्रोडक्ट कोई थुगाइरंबगी इहो सोलाई मसी पेंदब की खोलाउद कोई खुराई फ्रेंड यूनियन क्लब की अपुनब मैरा पाइबी मेंबर कोई पोरमपाट पुलिस स्टेशन FIR पाबीयु हाइबगी ngarangshe कोई मेमोरेंडम बिसनग्रे मसी करी करंब एजेंडा लेबगिनो कोई अंगांगी महैरोई संगी महिसंग सिबु अखोई सागतपा होरपदा अखोई मसी सोई सोइदे मफम चाइ चादे हाइबगी करिमता कोई खना नैना होद्रबरा कोई साजलमे मफम चादे हाइबगी मोंग कोइना थुगाइरमिबा मसी mahiroi amagi mahisang amabu thuairam ba habse yamna yengubada akhoi yamna mieng sana yengubada akhoi mahi tamiba mahiroi sing asi koi muthalakpagi koi phibam amne haja batari lai ba mafam se koi jamasi kari karamba yengbibu yai satra amagi mahisang bu koi na saba hogolakpada thugai ba habse koi ngamme matagumna tauribra natraga kari pendaba leibagi no personal no ana double leibagi ra mase koi public sing dagi so koi pendaba kyam so koi phongdoroli khurai gi mafam jaga de jamasi aro de kari hana thambining go other question manipur si chum nei nak mayam si manungda ena ang sa hajagi to angat pa mayam makta dum angat pa ki busiro no ko hinga sat ni ba khojiko ajik se kangbu mana dum nongoi pai raga angam thawam tawi ko lengak sembi gani haiba kangbu sing na so dum yenga dum lai natra den namana madu tawbi ga no na law khong toru ba naga sinau sing dum onjara threat tawi go mena ko den mau ni dran ila mayam je adu den school sangama mai lo sangama hekta ngam mena thugai ba ju ang pudna te dana dum ko adum chana po ni dana ojara ke ko tawu suguma thabok se kadan tawon ge ha bo ko chani da tang le shu hiba mature ba kamu na di tawu du di manti en khan ba ko koi tangai phadan lekai da koi ge adum haile dana mayam na ko ma tong ngam bani he gunda taw bani he ga haibu do adu gi type dum leina buduna dum koi apha sana type leina bani na yam sang haining de sidi da koi na sum yeng je matam da manipur lenga ki education S department na ko semko sagali ba khura hekujam da leiba junior high school hai ko ado mai sidi da yauri si magi engineering sen gi engineer shu yawi hai ko magi engineer shu yawa du mai yaw je dum threat tar me kolam me gan hai haju se afung ba khoi bhut chana ba haidare bhut chana ba je haradi khoi bhut chana ba je yam kinarami ko bhut chana ba ni ba ga yam be patong rami haju ti afung ma buchana bajne hen sathi le ko buchana bajne lan wai khalai ni jara ke ko aduna khoi ka chunga ngai leite ko ngai leite ma tum yaw poli sidi ko aduna khare le radi ka hani am sathi ba tholakhini ko se ima ka thengi sari bu thonga se mase saram ji mong ta de mase thudi asi lo shingra ji ka ama phaidok si ka adu ha ku yari habrinda jara ke school ma sa de la de na mana sai gi adum tawroi da ba yaroi da ba thau sung je adum manipur de adum ni chatnai yai noi tawi jar ka ko aduna gani ngai oide aduna silari film je khoi yengsi de lila khai yengsi ko si ju part amani hajik se sei ani ga tha tare pan suraba kuki narco terrorism drug mafia sing gi oiba lan khusem gi lan khusem gi lan jigi manung da chanba du gumba khogi si ju part amane ba ko khoi nakan lila film ji da bo jar ka manipur film tra english film tra any kind of hindi film or jo akoi lai sarari film ji paring da akoi hero duna lai ba magi wari mati ama adai khatang thaido ga bet ki mati ama adu khatang thaido kan ing manu mati ama khatang thaido kan romance ki mati ama khatang thaido kan da mu kara ni part sing jing part turen gi phajaba gi mati ama loi mix ta holi dana mix to hola kan last di film thobi ne ko adu aji wani bul tawri bi su ju akoi cookie na ko terrorism drug mafia sing gi lanchun thon ba ko then amana dagi chuna kan community ma sem phun da thon ba adagi amuk chuna kan smaina angam kamu jina mu chap la thon ba hatare ko sima yam je ko yam related ko kamu tane ko tawang kamu gi tawang kamu gi lila ma khalam ne ba se aduna mayam je loina samna kan ka dawre samjana kan ka dawre ge bo sagi aro film la tu ne ba ajugi film je 2027 gi angan ba sarukta pangthok ka dori ba khogi general election le dina pramane adugo ma chanana manipur film kanogi khoi develop site da khoi release tawni na pautari e ojara ke ko aduna film je khoi yengminasi aduna 27 da khoi film gi release oduni dina adai da khangjara ni mayam gi ko aduna adai da sahi li sang sina chana ko film ji sagalai ba film ji aseng ba wari je 27 gi election ma tu thora ani adai haidra ni hunara ni gang thona ni thadona ni film release odore haramina as hero ro to gibani betro to gibani ai na sai kau gibani sai thin gibani ai sai langchang gibani ai sai to gibani gai je
ꯂꯣꯏ ꯍꯥꯏꯗꯣꯛꯅꯔꯅꯤ ꯃꯗꯨꯗꯗꯤ ꯑꯣꯖꯥ ꯀꯦꯁꯣꯔꯒꯤ ꯁꯤꯒꯤ ꯇꯤꯚꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯁꯦ ꯁꯤꯗꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯧꯅꯔꯛꯑꯅꯤ ꯈꯔ ꯂꯩꯔ ꯇꯧꯅꯔꯛꯑꯅꯦꯕꯀꯣ ꯂꯥꯏꯌꯦꯡꯁꯤ ꯑꯣꯖꯥ ꯀꯦꯁꯣꯔ ꯋꯥꯔꯣꯏꯁꯤ ꯂꯥꯛꯇꯣꯔꯕꯅꯤꯀꯣ ꯁꯤꯅꯦꯃꯥꯒꯤ ꯋꯥꯔꯣꯏꯁꯤ ꯂꯥꯛꯇꯣꯔꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯄꯥꯔꯠ ꯑꯃꯅꯤ ꯀꯩꯁꯨ ꯉꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ ꯑꯗꯨꯅ ꯃꯍꯩ ꯂꯣꯏꯁꯪ ꯑꯃ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯣ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅ ꯂꯣꯟꯆꯠꯇ ꯇꯉꯥꯏ ꯐꯗꯅ ꯅꯨꯡꯉꯥꯏꯇꯕ ꯃꯐꯝ ꯆꯥꯗꯦꯕꯨ ꯍꯥꯏꯔꯁꯨ ꯆꯥꯏꯕꯨ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯍꯟꯅꯤꯡꯗꯕ ꯂꯩꯔꯕꯁꯨ ꯀꯣ ꯇꯥꯟꯅꯔꯒ ꯃꯗꯨ ꯑꯩꯈꯣꯏ ꯗꯤꯁꯤꯖꯟ ꯂꯧꯕꯤꯒꯗꯧꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤ ꯈꯨꯗꯝ ꯑꯣꯏꯕ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯇꯥꯛꯑꯦꯗꯅ ꯄ꯭ꯔꯃꯥꯟꯅꯤ ꯑꯣꯖꯥ ꯀꯩꯁꯨ ꯀꯣ ꯑꯗꯨꯅ ꯑꯉꯝꯕ ꯍꯥꯏꯕꯁꯤꯅ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯇ ꯂꯩꯇꯦ ꯂꯣꯏꯅ ꯌꯥꯏ ꯂꯣꯏꯅ ꯉꯝꯃꯤ ꯀꯣ ꯂꯣꯏꯅ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯂꯣꯏ ꯆꯠꯈ꯭ꯔꯦꯗꯅ ꯄꯣꯠꯇꯣ ꯑꯗꯨꯅ प्रजाꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯍꯥ ꯀꯥꯅ ꯂꯥꯎꯅꯔꯤꯕꯅꯤ ꯁꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯉꯝꯕꯁꯤꯡꯗꯨꯒꯤ ꯑꯃꯨꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯉꯝꯕ ꯈꯔ ꯀꯔꯝꯕ ꯑꯉꯝꯕ ꯈꯔ ꯁꯨꯝ ꯃꯆꯨꯝ ꯈꯔ ꯐꯪꯅꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯝꯕꯣꯝ ꯊꯦꯒꯠ ꯍꯧꯖꯤꯛ ꯄꯥꯝꯕꯣꯝ ꯊꯦꯒꯠꯂꯛꯏ ꯑꯣꯖꯥ ꯀꯩꯁꯨ ꯍꯧꯖꯤꯛꯁꯤꯀꯣ ꯑꯗꯨꯅ ꯄꯥꯝꯕꯣꯝ ꯊꯦꯒꯠꯂꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯖꯤꯝ ꯁꯥꯟꯅꯖꯍꯧꯗꯕ ꯏꯆꯝ ꯆꯝꯕ ꯁꯤꯚꯤꯂꯤꯌꯟ ꯄꯥꯝꯕꯣꯝ ꯃꯁꯜ ꯆꯥꯎꯗꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯗꯤ ꯑꯗꯨꯝ ꯇꯨꯊꯔ ꯂꯩꯇꯥꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯟꯅꯅꯕ ꯍꯥꯏꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ प्रजाꯁꯤꯡꯅꯀꯣ ꯀꯔꯤ ꯂꯥꯛꯄꯅꯣ ꯌꯦꯡ ꯇꯥꯔꯦ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯀꯣ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯅꯣ ꯌꯦꯡ ꯇꯥꯔꯦ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯃꯈꯥ ꯇꯥꯕ ꯐꯥꯗꯔ ꯁꯤ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯂꯣꯏꯁꯤꯟꯅꯈꯤꯕꯁꯨ ꯌꯥꯏ ꯀꯣ ꯁꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯀꯣ ꯁꯣꯔꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯈꯤꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯑꯆꯧꯕꯅ ꯁꯣꯔꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥꯛꯄꯤꯕꯁꯨ ꯌꯥꯝ ꯊꯨꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯤꯌꯟ ꯏꯆꯝ ꯆꯝꯕ ꯃꯤ ꯈꯔꯅ ꯁꯣꯔꯤꯒ ꯍꯥꯏꯔꯨꯕꯁꯤꯗꯤ ꯀꯔꯤꯒꯤ ꯁꯣꯔꯤ ꯍꯥꯏꯕꯅ ꯑꯗꯨꯝ ꯅꯦꯠꯄꯗ ꯁꯣꯔꯤꯗꯣ ꯃꯁꯤꯡ ꯁꯣꯔꯤ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯅꯦꯠꯄꯗ ꯀꯦꯁ ꯑꯃ ꯊꯣꯛꯑꯦꯕꯀꯣ ꯑꯆꯧꯕꯒꯤꯗꯤ ꯁꯣꯔꯤ ꯑꯃꯨꯛ ꯍꯥꯏꯈꯤꯕꯗ ꯀꯦꯁ 1,000 ꯀꯛꯑꯦꯕꯀꯣ ꯐꯠꯂꯥꯎꯅ ꯀꯛꯄ ꯌꯥꯏꯑꯕ ꯑꯣꯖꯥ ꯀꯩꯁꯨ ꯑꯗꯨꯅ ꯌꯦꯡꯉꯁꯤ ꯂꯦꯠꯁꯤ ꯀꯣ प्रजाꯒꯤ ꯏꯍꯧꯁꯤ ꯁꯨꯝ ꯌꯦꯡ ꯇꯥꯏ ꯑꯗꯨꯒ ꯗꯦꯟ ꯀꯔꯤ ꯂꯩꯕꯅ ꯁꯨꯝ ꯌꯦꯡꯅꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯍꯩ ꯂꯣꯏꯁꯪꯁꯤꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯐꯠꯇꯦ ꯑꯗꯨꯅ ꯈꯤꯇꯪ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯃꯤꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯈꯔ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯁꯥꯟꯅ ꯎꯔꯛꯄ ꯃꯤ ꯑꯣꯏꯔꯒꯗꯤ ꯀꯣ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯤꯒꯨꯝꯕꯁꯤꯗꯤ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤꯀꯣ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯃꯍꯩꯁꯪ ꯍꯥꯏꯁꯦ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯣꯖꯥ ꯁꯥꯇ꯭ꯔ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯕ꯭ꯔꯦꯀꯔ ꯄꯩꯁꯥ ꯑꯣꯏꯔꯤꯕ IAS IPS ꯃꯌꯥꯝ ꯑꯗꯒꯤ ꯗꯦꯟ ꯃꯤꯅꯤꯁꯇꯔ MLAs ꯃꯌꯥꯝ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯃꯌꯥꯝ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯁ ꯃꯌꯥꯝ ꯋꯥꯠ ꯏꯚꯔ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯃꯁꯥ ꯃꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯂꯩꯔꯀꯥꯟꯗꯉꯁꯤ ꯍꯤꯡꯖꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯁꯥꯇ꯭ꯔ ꯍꯥꯏꯕ ꯂꯥꯏꯐꯇꯨꯗ ꯍꯧꯔꯛꯄ ꯉꯥꯛꯇꯅꯦꯕꯀꯣ ꯀꯅꯥꯅ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯁꯤꯡ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯁꯤꯡꯅ ꯒꯥꯏꯗ ꯇꯧꯕꯤꯔꯒ ꯇꯥꯛꯄꯤꯔꯒ ꯑꯗꯒꯤ ꯂꯥꯛꯄ ꯇꯨꯡ ꯏꯟꯅꯔꯛꯄ ꯑꯗꯒꯤ ꯐꯪꯉꯛꯄ ꯃꯍꯩ ꯃꯌꯥꯝꯗꯨꯅ ꯉꯁꯤ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯃꯝꯗ ꯋꯥꯠ ꯏꯚꯔ ꯒꯟꯖꯥ ꯊꯛꯄ ꯑꯣꯏꯒꯦꯔꯥ ꯅꯤꯁꯥ ꯆꯥꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯌꯥꯏꯐꯕ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯃꯥꯒꯤ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔ ꯑꯃ ꯁꯦꯝꯈꯤꯕ ꯍꯥꯏꯁꯦ ꯃꯍꯩ ꯃꯁꯤꯡ ꯂꯣꯏ ꯇꯝꯕ ꯂꯥꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯃꯍꯩ ꯃꯁꯤꯡ ꯊꯤꯅ ꯇꯝꯃꯛꯇꯕ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯇꯧꯔꯛꯄ ꯏꯔꯥꯡꯁꯤꯃꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯩꯗꯅ ꯄ꯭ꯔꯃꯥꯟꯅꯤꯀꯣ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯅ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯆꯔꯥ ꯍꯦꯟꯒꯦꯔꯥ ꯍꯦꯜꯂꯣꯏꯔꯥ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯃꯍꯩꯒꯤ ꯊꯥꯛꯁꯦ ꯌꯥꯝꯅ ꯁꯥꯡꯅ ꯉꯝꯗ꯭ꯔꯕ ꯐꯥꯎꯕꯗ ꯃꯤꯔꯛ ꯇꯤꯟꯕ ꯌꯥꯅꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯤꯔꯣꯟ ꯉꯥꯡꯕ ꯌꯥꯅꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯆꯠꯅ ꯂꯣꯟꯆꯠ ꯈꯪꯅꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯍꯥꯏꯕꯐꯥꯎꯗꯤ ꯁꯝ ꯃꯥꯒꯤ ꯆꯥꯅꯕ ꯌꯥꯕ ꯑꯦꯔꯤꯌꯥ ꯈꯔꯗꯐꯥꯎꯗꯤ ꯑꯗꯨꯝ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕ ꯌꯥꯎꯏꯗꯅ ꯑꯍꯟꯁꯤꯅꯀꯣ ꯂꯩꯇ꯭ꯔꯐꯥꯎ ꯆꯔꯥ ꯍꯦꯜꯂ ꯐꯥꯎꯕꯗ ꯃꯌꯨꯝ ꯃꯀꯩ ꯅꯣꯡ ꯌꯨꯔ ꯐꯥꯎꯕꯗ ꯃꯌꯨꯝ ꯆꯔꯥ ꯍꯦꯜꯂ ꯐꯥꯎꯕꯗ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯛ ꯇꯧꯔꯒ ꯕꯣꯔꯥ ꯊꯥꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕꯗꯐꯥꯎꯗ ꯑꯗꯨꯝ ꯊꯥꯅꯕ ꯌꯥꯎꯏꯗꯅꯀꯣ ꯍꯣꯏ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯁꯨꯡꯊꯥ ꯊꯥꯔꯣꯏꯅ ꯊꯥꯗꯕ ꯐꯦꯃꯤꯂꯤꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕꯗꯤ ꯌꯥꯎꯔꯤꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪꯁꯨ ꯃꯤꯔꯛ ꯇꯤꯟꯕ ꯌꯥꯅꯕ ꯄꯣꯠ ꯇꯧꯅꯤ ꯉꯥꯛꯇꯅꯤꯗꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯈꯟꯊꯍꯟꯅꯤꯡꯉꯤ ꯌꯥꯝ ꯀꯟꯅꯁꯨ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯈꯔ ꯈꯤꯇꯪ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯕꯤꯔꯀꯥꯟꯗ ꯀꯔꯤ ꯍꯥꯏꯅꯤ ꯂꯩꯀꯥꯏꯒꯤꯁꯨ ꯁꯃꯥꯖꯒꯤꯁꯨ ꯃꯔꯨꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯒꯗꯒꯦ ꯃꯣꯏꯗ ꯅꯨꯡꯉꯥꯏꯒꯗ꯭रा ꯁꯤꯗꯣꯛꯑꯁꯨ ꯃꯌꯥꯝ ꯆꯪ ꯁꯤꯗꯣꯛꯃꯤꯟꯅꯕ ꯌꯥꯏ ꯄ꯭ꯔꯃꯥꯟꯅꯤꯀꯣ ꯃꯁꯤ ꯃꯐꯝ ꯆꯥꯗ꯭ꯔꯦ ꯈꯤꯇꯪ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃ ꯁꯥꯁꯤ ꯁꯤ ꯖꯒꯥꯁꯦ ꯈꯤꯇꯪ ꯁ꯭ꯄꯦꯁ ꯂꯩꯍꯟꯁꯤ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯐꯟꯁꯤ ꯁꯥꯏ ꯃꯑꯣꯡ ꯇꯥꯗꯦ ꯍꯥꯏꯅꯔꯒꯁꯨ ꯂꯩꯀꯥꯏꯗꯨ ꯇꯥꯟꯅꯃꯤꯟꯅꯔꯀꯥꯟꯗ ꯌꯥꯅꯃꯤꯟꯅꯔꯀꯥꯟꯗ ꯂꯤꯗꯔꯅꯤꯗꯅ ꯄ꯭ꯔꯃꯥꯟꯅꯤꯀꯣ ꯑꯗꯨꯝ ꯇꯥꯟꯅꯃꯤꯟꯅꯔꯀꯥꯟꯗ ꯁꯥꯖꯟꯈꯤꯕ ꯆꯪꯈꯤꯕ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯈꯥꯏꯅꯔꯒꯁꯨ ꯀꯣ ꯑꯗꯩ ꯗꯦꯟ ꯒꯣꯔꯃꯦꯟꯗ ꯐꯟ ꯈꯔ ꯍꯥꯞꯄꯤꯌꯨ ꯀꯩꯒꯨꯝꯕ ꯁꯝ ꯈꯔꯗ ꯑꯩꯈꯣꯏ ꯌꯥꯅꯕ ꯄꯨꯔꯛꯀꯥꯟꯗ ꯃꯐꯝ ꯆꯥꯅ ꯑꯁꯤꯒꯨꯝꯕ ꯃꯍꯩ ꯁꯪꯁꯤꯡꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯣꯅꯔ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯇꯉꯥꯏ ꯁꯤꯒꯨꯝꯕꯁꯤꯗꯤ ꯂꯥꯏꯁꯪꯅꯤ ꯍꯥꯏꯅꯔꯤꯕꯅꯤꯗꯅꯀꯣ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯨꯝꯕ ꯑꯗꯩ ꯗꯦꯟ ꯃꯍꯩ ꯂꯣꯏꯁꯪ ꯇꯝꯐꯝꯁꯦ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯇꯝꯃꯒꯁꯨ ꯁꯪꯒꯣꯏꯗꯣ ꯑꯩꯈꯣꯏ ꯂꯥꯏꯁꯪꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯄ꯭ꯔꯃꯥꯟ ꯅꯠꯇ꯭ꯔꯥ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕ ꯁꯥꯒꯠꯆꯛꯄ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯂꯥꯏꯁꯪꯗꯣ ꯃꯟꯗꯤꯔꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯏꯁꯣꯔ ꯂꯩꯕꯅꯤꯅ ꯑꯣꯖꯥ ꯀꯦꯁꯣꯔ ꯀꯣ ꯏꯁꯣꯔꯗ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯌꯦꯡ ꯇꯥꯔꯦ ꯂꯦꯠꯁꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯣꯔꯃꯦꯜꯂꯤ ꯂꯤꯒꯦꯂꯤ ꯆꯠꯄ ꯍꯧꯅꯔꯕꯅꯤꯅ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯤꯗꯤꯡꯁꯦ ꯀꯩ ꯂꯥꯛꯄꯅꯣ ꯌꯦꯡ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯀꯣ ꯌꯦꯡꯖꯕꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯃꯐꯝ ꯂꯩ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯆꯤꯜ ꯑꯃ ꯊꯝꯒꯦ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤꯒꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯕ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯃꯣꯔꯅꯤꯡ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯁꯤꯕꯨ ꯁꯔꯨꯛ
ꯌꯥꯕꯤꯕ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯈꯨꯅꯤꯡ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯕꯨꯁꯨ ꯑꯔꯣꯏꯕꯗ ꯅꯛꯁꯨ ꯊꯧꯇꯥꯛꯅ ꯈꯨꯔꯨꯝꯖꯔꯤ